Siza Hospital da layeng balakpa miyoy ama COVID-19 positive oire haire. Siza Hospital gi Male General Ward siltoksan kre haire. TOMTV na fangba pawda Imphal West gi miyoy ama accident thokpagi layeng naba pukhalakpada chingnabadagi test tobada positive oire khanglakpani haire. Positive oire khangbadagi Siza Hospital gi 4th floor da leiba Male General Ward siltoksan duna thamkhrei. Thobal District miyoy kya COVID-19 positive oikraba matung District Police na ngasi lockdown thugaiba singi mathakta drive chathakhrei. Ngasi Thobal gi SP Dr. S Ibomcha gi mineng makhada Thobal Moijing Khekman Laisangthem Thaudam amadi atai mafam kyada koina chatuna yengsinki. Police ki maike digi pharmacy nataba dukan hanglamba sing thong lonjin hanki. Malem gi oina COVID-19 positive hoiba missing crore ama lag yankai mapal lising marifutara nipan ga chani ga humputare sukhrei. Laina asina maram oiduna laikhidaba missing na lag taruk lising nifu humdoi ga chani pan ga kuntaruk sukhrei. Malem gi leibak singi marakta US na positive hoiba missing khwaidigi amli. US ki oina positive hoiba missing lag nifu mathoi lising humputara taret ga chama pan ga tara manga sukhrei amadi sikhibana miyoi lag ama lising nifu taruk ga chamri ga humpuni. India gi oina hoji forward the positive boy ba miyoi lak tara humdoi lising kuntra taret ka kunmari sukre amadi laika na bangam dana COVID-19 na maram oiduna laikhidabana miyoi lising kuntra ma thoiga chamaga sumna ni sukre. Niyongi wang mada naron da pusin na bahot na ramba hidak lang thakya Assam Rifles na fagat krep. Haukiba tang kulhumdoi gi ayukta Kamjong District ke Bungdung Mapada achat awok sing sek tobada Saktiman Tata Truck ani registration number MN04A1079 amade MN03P0696 dage fagat kibani. Hidak ka kona na fagat laba driver sing adudi Sani Raingam Vare Kamni fagat laba hidak sing adu chorang na lupa lak taret kali sing marifutara rom oigani hairi fagat laba miyoy sing Kasom Kulen Police Station da sinakhrei.